Praise the Lord. Hallelujah. Ahanba muktada yengbiriba amasung kanbiba mapugi ahingba achumba faba wapa wasibu tabigadoriba ichilinaw sing ichilima pabung sing pumnamakpu amukasu hanna dayanan laishramna yaifa mangol pizaba yaifa mangol nijabaga loinana dom singidamakta thamoidagi nungsiba amasung ikai khumnaba ucheri ai ngasi mayamda ngarang aigi mang amakhak mayamda ai lijage tamjage ngarang se ai Yesu Kristagi afaba wapau da aina Yesu Kristagi afaba wapau haidok chaningba adubu haidok pangamdaba aingonda awat palei haina khanduna leibasingda Yesu Kristagi afaba wapau phongdok charo haiduna Yesu Kristana Holy Bible dagi takthok piba ipagi wahi ga lonana aina ngarang se phongdok sagibani amasung ngarang midangi aigi mangda asmaina mangi ko ai mayamda haidok sarake aina mangse nongalakpaga aigi nupi da tamme aigi chasingda su tamme aduga khoi punna ishorbu thagache hairiba manglana do aduda ishorna ingonda khangan biba amasung aidi ishorgi afaba wapau se haidok chabagi maramna aina mayamna su ishorgi thaujan ishorgi bor ishorgi blessing ado marang kaina phangba yanabagi damakta aina mayamda aigi ngarangi mang ado ai haidok sagadoribani mangse mangakpa matamda nongalamdai matamda mangba mangni matamda linsu yamna uba linse khogi pukhridani hainu stawi pukhrise kom sitli pukhrise sitli hainu stawi duga yam chauba lin habdi amuk phawda ukidaba miyebana unataba mongi lin kaya su ui hainu tawi aduga mafam amadana aina adum yenggatpa matamda khogi atiyasiga ishorgi swargadut mayam malai ishorgi swargadut gakdalai yenguba mafam singda khogi angauba fijol setlaga adugi swargadut mayam amalai leiba matamda aiga loinana ishor thajaba Yesu Kristo losanjaba mi ani ahum khak phammi phambaduda aikoina isai saksi haiduna Yesu Kristo gi thagat pa isai se hek sakpa matamda haiba atiyada leiramba swargadut singdo loina makhada laga aikhogi manakta oina leirare aduga isai do hek sakpa hek lepa matamda sargadut singdo loina mathakta amuk kakhatki habdi atiyada leiko mayam masing thiba ngamdaba makhigi leibani yamnasu phajai yengbada ngosong ngauraga ko aduga gidi amuk Yesu Kristagi isai amuk sakpa haw matamda amuk kumdhare aduga gidi aina haire Yesu Kristagi thagatpagi maramna Yesu Krista bang panbada Yesu Krista thagatchabagi maramna sargada thagatliba Jehovah ipa ishorbu Yesu Krista bu thagatchariba swargadut singsina tabang panbada aikoina Yesu Krista bu thagatchaba matamda aikoigi manakta swargadut sing lai haibase aingonda phawsaba makak leiki amasung aikoina amuk sai sakpa matamda haiba swargadut punamak loina aikoigi manakta lei aikoigi akoibada lei ko aduga sakhibase isai se ani ahumni sida isai amakak pap chelaba ai hakni haina sakpa makak sakhre aduga gidi joy oire jisuna haina isai amakak su sakhi sumana joy oire jisuna taibang bu sembiba mapu he Krista Jisu haina makai seng leibado adugi sigam sakhi adugi pap chelaba ai hakni pap kiminai oiduna kanbiba mapu Jisubu kau thoklure ai hakna hariwa isai do akhoi sai chilnaw sing chilima pabung sing amasung sakpa matamda swargadut singduna su taibang pan da lakturi yam harawi moisu yam harawi sorgi seido targa leiko aduga khangodaba matamda akhoi amuk isingdani haina su tawi ko ising moina su tawi doi hi oina su tawi aduga swargadut singni haina singi marakta swargadut khara aikoise hippagi mawongda su amuk mali tawi ko aduga kangan su khallaga hippa du maina su tawi aduga aikoina hippasigi mathakta swargadut ni haina di khanba tut khara laeba haibadi swargadut singi marakta lotlaga yauramba haisidi shaitan gi dut ni aduga aikoigi mamangda aikoigi mathakta sumaina long na hippaga akoi hippani aduga sumai yengatpa matamda aikoigi mathaksiga tonge haiba dut singse ahan badadi ishorgi dut oiramare yan khalammi ishorgi dut mayam ama leibasing dugi marakta oiramgadra yan khale adubo mana mamai kase
ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯗꯥꯏꯔꯦꯛ ꯁꯩꯇꯥꯟꯁꯤ ꯑꯣꯏꯔꯝꯃꯦ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯨꯠꯁꯤꯡꯁꯤ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯩ ꯁꯛꯄ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯁꯦ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟꯁꯤꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯁꯦ ꯃꯥꯒꯤ ꯈꯨꯖꯤꯟꯁꯦ ꯆꯥꯛꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯖꯤꯟꯁꯤꯅ ꯁꯥꯡꯕ ꯈꯨꯖꯤꯟꯁꯦ ꯍꯥꯏꯔꯒ ꯀꯥꯟꯅꯗꯦꯀꯣ ꯑꯩꯈꯣꯏ ꯆꯥꯛꯀꯨ ꯑꯗꯨꯃꯥꯏꯅ ꯊꯧꯋꯦꯕ ꯁꯨꯝ ꯁꯥꯡꯉꯦ ꯍꯥꯏꯔꯤꯕ ꯈꯨꯖꯤꯟꯁꯤꯅ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯑꯩꯒꯤ ꯏꯆꯥꯁꯨ ꯂꯩ ꯍꯥꯏꯅ ꯇꯧꯏ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯩ ꯍꯥꯏꯅ ꯇꯧꯏꯀꯣ ꯑꯗꯨꯒ ꯃꯥꯅ ꯊꯤꯟꯕꯅꯦꯕ ꯈꯨꯖꯤꯟꯁꯤꯅ ꯑꯗꯨꯕꯨ ꯀꯥꯡꯍꯟꯗꯨꯒꯤ ꯃꯅꯨꯡꯗꯨꯒ ꯊꯤꯜꯂꯛꯄꯅꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒ ꯊꯤꯜꯂꯦ ꯑꯩꯈꯣꯏꯁꯤꯡꯗ ꯊꯤꯜꯂꯦ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟ ꯃꯀꯣꯛꯇꯣ ꯂꯨꯁꯤꯐꯔꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯩꯇꯥꯟꯒꯤ ꯗꯨꯠꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕꯀꯣ ꯇꯧꯕꯁꯤꯒ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯁꯦ ꯍꯥꯏꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯥꯔꯒꯁꯨ ꯈꯨꯔꯨ ꯈꯨꯠꯇ ꯀꯨꯜꯂꯒ ꯊꯥꯒꯠꯆꯔꯤ ꯄꯥ ꯍꯜꯂꯦꯂꯨꯌꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯆꯧꯕ ꯁꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯣꯔꯖꯤꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯥꯅꯤ ꯌꯥꯝ ꯑꯆꯧꯕ ꯁꯥ ꯑꯃ ꯏꯁꯣꯔꯅ ꯊꯣꯛꯍꯜꯂꯒ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯨꯠꯁꯤꯡ ꯑꯗꯣ ꯑꯗꯨ ꯇꯥꯟꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯗꯨꯠꯁꯤꯡꯗꯣ ꯇꯥꯟꯊꯣꯛꯄ ꯌꯥꯎꯋꯦꯕ ꯑꯃꯁꯨꯡ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯗꯨꯠꯁꯤꯡꯗꯣ ꯆꯦꯟꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯍꯤꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯃꯗꯨ ꯃꯈꯣꯏ ꯍꯤꯗꯣ ꯂꯨꯞꯄꯒ ꯂꯩꯔꯝꯕꯅꯦꯕ ꯂꯩꯔꯝꯕꯁꯤꯗ ꯑꯃꯨꯛ ꯋꯥꯈꯜꯁꯤ ꯋꯥꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯆꯥꯁꯤꯡꯗꯣ ꯁꯤꯈ꯭ꯔꯕ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯤꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯑꯣꯏꯔꯝꯗꯦ ꯑꯗꯨꯒ ꯍꯤꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯏꯆꯥ ꯑꯅꯤꯗꯣ ꯀꯩꯁꯨꯝ ꯇꯧꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯑꯩ ꯁꯤꯔꯝꯗꯣꯔꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯀꯣꯜꯂꯒ ꯑꯩꯅ ꯌꯥꯝ ꯀꯞꯈꯤꯕ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯑꯌꯨꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯄꯤ ꯇꯥ ꯂꯩꯔꯝꯃꯤ ꯃꯤꯠꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯉꯔꯥꯡꯒꯤ ꯃꯪꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕꯗꯅꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯒꯤ ꯊꯥꯒꯠ ꯏꯁꯩ ꯁꯛꯄꯁꯦ ꯁꯔꯒꯗ ꯂꯩꯔꯤꯕ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩꯀꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯒꯠꯄꯒꯤ ꯏꯁꯩ ꯁꯛꯄꯤꯌꯨ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯄꯒ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯀꯧꯔꯒ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯒꯠꯄ ꯏꯁꯩ ꯁꯛꯆꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯑꯆꯨꯝꯕ ꯋꯥꯄꯥꯎ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯅꯤ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡ ꯑꯃꯁꯨꯡ ꯐꯠꯇꯕꯒꯤ ꯗꯨꯠꯁꯤꯡ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕꯥꯏꯕꯜꯅ ꯍꯥꯏꯗ꯭ꯔꯥ ꯊꯣꯡꯗ ꯂꯦꯞꯄꯤ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯡ ꯌꯧꯔꯦ ꯍꯥꯏ ꯊꯣꯡ ꯌꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕ ꯃꯇꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯒꯠ ꯏꯁꯩ ꯁꯛꯆꯕ ꯃꯇꯝ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯃꯍꯥꯛ ꯑꯗꯣ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯨꯠꯁꯤꯡꯅ ꯂꯩꯕ ꯉꯝꯗꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏꯗ ꯃꯥꯅ ꯀꯤꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯂꯥꯡꯇꯛꯅꯍꯟꯕ ꯐꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤ ꯃꯍꯥꯛꯇꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯠ ꯏꯁ ꯐꯤꯅꯤꯁഡ് ꯍꯥꯏꯗꯨꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁ ꯃꯈꯥꯗ ꯃꯥꯁꯦ ꯀ꯭ꯔꯣꯁꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯡ ꯇꯤꯡꯗꯨꯅꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯣ ꯃꯥꯒꯤ ꯄꯣꯊꯥꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯁꯩꯇꯥꯟꯒꯤ ꯊꯨꯡꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯄꯣꯊꯥꯒꯗꯧꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯣꯔꯣꯛ ꯍꯥꯏꯕ ꯍꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯦꯜꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯔꯛꯄ ꯃꯇꯝꯗ ꯍꯦꯜꯒꯤ ꯃꯔꯝꯗ ꯁꯩꯇꯥꯟꯁꯦ ꯂꯩꯁꯦꯝꯕꯤ ꯃꯄꯨꯅ ꯗꯤꯐꯤꯠ ꯇꯧꯕꯁꯦ ꯃꯥ ꯇꯥꯅꯤꯡꯗꯦ ꯃꯥꯅ ꯑꯗꯨ ꯈꯜꯂꯨꯔꯒ ꯑꯩ ꯅꯣꯔꯣꯛꯇ ꯇꯥꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯋꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕꯁꯤ ꯃꯍꯥꯛꯅ ꯄꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯕꯥꯏꯕꯜꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤꯅꯦ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯌꯥꯎ ꯑꯣꯏꯕꯒꯤꯔꯣ ꯌꯥꯎꯁꯦꯟꯕ ꯃꯄꯨ ꯐꯪꯖꯔꯤꯁꯦ ꯅꯠꯇꯦ ꯃꯍꯥꯛꯅ ꯈꯟꯗꯣꯛꯄꯤꯈꯤꯕꯒꯤ ꯃꯔꯝꯅꯅꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯈꯟꯗꯣꯛꯄꯤꯈꯤꯕꯒꯤ ꯃꯔꯝꯅꯅꯤ ꯃꯍꯥꯛ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯒꯤ ꯈꯨꯠꯇꯒꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯣꯏ ꯁꯩꯇꯥꯟꯅꯁꯨ ꯑꯩꯈꯣꯏꯕꯨ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕꯁꯦ ꯁꯩꯇꯥꯟꯅ ꯌꯥꯝꯅ ꯌꯦꯡꯊꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯁꯩꯇꯥꯟꯅ ꯃꯥꯒꯤ ꯈꯨꯆꯤꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯩꯇꯥꯟꯒꯤ ꯗꯨꯠꯁꯤꯡꯅ ꯑꯩꯈꯣꯏꯅ ꯅꯥꯈꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯨꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯀꯟꯕ ꯁꯥ ꯑꯃ ꯌꯥꯝ ꯆꯥꯎꯕ ꯁꯥ ꯑꯃ ꯊꯣꯛꯍꯜꯂꯒ ꯇꯥꯟꯊꯣꯛꯍꯟꯈꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯏꯁꯤꯡꯗ ꯂꯨꯞꯄ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ
ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜꯅꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕꯤ ꯃꯍꯥꯛꯅ ꯎꯍꯟꯅꯤꯡꯕ ꯃꯆꯥꯗ ꯎꯍꯟꯕꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯆꯥꯗ ꯐꯣꯡꯗꯣꯛꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯈꯥꯏꯕ ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯅꯪ ꯋꯥꯠꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯦ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯪꯊꯕ ꯐꯪꯉꯦ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯌꯥꯝ ꯏꯪꯊꯖꯩ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯅꯅꯦ ꯑꯗꯣꯝꯕꯨꯁꯨ ꯌꯥꯝꯅ ꯏꯪꯊꯒꯅꯤ ꯑꯗꯣꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯄꯥꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯑꯗꯣꯝꯅ ꯇꯧꯒꯗꯧꯔꯤꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯒꯠ ꯏꯁꯩ ꯁꯛꯄꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎꯗꯣ ꯍꯥꯏꯗꯣꯛꯄꯤꯌꯨ ꯌꯥꯝꯅ ꯏꯁꯣꯔꯅ ꯄꯥꯝꯖꯩ ꯏꯁꯣꯔꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯍꯥꯏꯔꯤꯕ ꯐꯠꯇꯕꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯈꯪꯈꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯊꯥꯖꯗꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯏꯁꯣꯔ ꯊꯥꯖꯕꯁꯤꯡꯕꯨ ꯁꯥꯎꯍꯟꯕ ꯉꯥꯡꯍꯟꯕ ꯊꯤꯅ ꯆꯩꯍꯟꯕ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯑꯐꯕ ꯋꯥꯄꯥꯎꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯍꯜꯂꯦꯂꯨꯌꯥ ꯃꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯉꯔꯥꯡꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯍꯤꯡꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯄꯥ ꯑꯩ ꯁꯤꯔꯝꯗꯣꯔꯦ ꯍꯥꯏꯕꯒꯤ ꯂꯣꯏꯅꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯞꯈꯤꯕꯗꯣ ꯀꯣꯟꯁꯤꯜꯂꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯏꯁꯣꯔ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯎꯔꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯃꯥꯁꯨꯅꯤ ꯍꯥꯏꯅ ꯈꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯠꯄ ꯑꯩꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯠꯄ ꯃꯌꯥꯝ ꯑꯃ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯃꯄꯨ ꯐꯪꯖꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯈꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯈꯤꯕ ꯁꯔꯒꯗ ꯐꯝꯕꯥꯜ ꯑꯣꯏꯅ ꯐꯝꯕꯤꯔꯤꯕ ꯑꯃꯨꯛ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯖꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯗꯨꯅ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯟꯕꯤꯕꯁꯦ ꯄꯥꯝꯃꯤ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯕꯨ ꯑꯗꯨꯒ ꯊꯥꯖꯔꯨꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯦ ꯏꯁꯣꯔꯒꯤꯅꯤ ꯖꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯒꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯣꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ ꯀꯟꯕꯤꯒꯗꯧꯕꯁꯦ ꯃꯍꯥꯛꯅꯅꯤ ꯑꯩꯈꯣꯏꯅ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯕ ꯉꯝꯗꯦ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯕꯨ ꯊꯥꯒꯠꯆꯩ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠ ꯑꯃ ꯏꯄꯥꯅ ꯄꯤꯅꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯐꯣꯡꯗꯣꯛꯄꯤꯕꯗꯒꯤ ꯌꯦꯡꯉꯨ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ 7-9 ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯂꯩꯆꯤꯟꯒ ꯂꯣꯏꯅꯅ ꯂꯦꯡꯂꯛꯂꯤ ꯃꯤꯠ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯎꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯇꯥꯅ ꯊꯤꯟꯈꯤꯕꯁꯤꯡ ꯐꯥꯎꯕꯅꯁꯨ ꯃꯍꯥꯛꯄꯨ ꯎꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯝꯅ ꯃꯥꯂꯦꯝꯒꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯒꯅꯤ ꯍꯣꯏ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯑꯥꯃꯦꯟ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯏꯕꯨꯡꯉꯣꯅ ꯍꯥꯏ ꯑꯣꯏꯔꯤꯕ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯑꯗꯨꯅꯤ ꯑꯥꯃꯦꯟ ꯇꯥꯈ꯭ꯔꯕ ꯏꯄꯥꯒꯤ ꯋꯥꯍꯩꯅꯁꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯔꯣꯏꯕꯗ ꯑꯩ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯁꯛꯑꯝꯕ ꯏꯁꯩꯗꯣ ꯑꯩ ꯁꯛꯆꯔꯛꯀꯦ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯇ ꯂꯥꯟꯈꯤꯕꯅꯆꯤꯡꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯁꯛꯆꯒꯗꯧꯔꯤꯕꯁꯦ ꯉꯔꯥꯡ ꯑꯩꯅ ꯁꯛꯆꯔꯝꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯐꯥꯎꯖꯈꯤꯕ ꯅꯨꯡꯁꯤꯕ ꯏꯪꯊꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯑꯗꯣꯝꯗꯁꯨ ꯏꯁꯣꯔꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯧꯖꯥꯜ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯁꯣꯔꯕꯨ ꯂꯧꯁꯟꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯛꯇꯅ ꯈꯪꯉꯤ ꯂꯧꯁꯟꯗꯕ ꯃꯤꯅ ꯈꯪꯉꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯤ ꯑꯍꯤꯡꯕꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯇꯅ ꯈꯪꯉꯤ ꯊꯥꯖꯗꯕꯁꯤꯡꯅꯗꯤ ꯍꯥꯏꯖꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯖꯤꯟꯅꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯂꯩꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯁꯤꯕꯁꯨ ꯉꯝꯃꯤ ꯑꯩꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄꯁꯨ ꯉꯝꯃꯤ ꯍꯤꯡꯒꯠꯀꯦ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯥꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁꯛꯄꯤꯌꯨ पाप चेलवा अइहाकनी पापकी मीनाय ओइदुना कनबिबा मपु जीशुबु काउथोक्लुरे अइहाकना पाप चेलवा अइहाकनी सोलबा पुनसिबु कनबिनबा शांतिगी इरी खिकपिनबा सोलबा पुनसिबु कनबिनबा शांतिगी इरी खिकपिनबा
पापकी पोटलुम पुदुना अईगिदमक सिबिरे पाप चेलवा अईहाकनी काउथोक्लुरबा थामोइना खंगलकले मागी नुंगसिबा काउथोक्लुरबा थामोइना खंगलकले मागी नुंगसिबा पाप की पोटलुम कोक्तुना ईश्वर की माचा ओइजरे पाप चेलवा अईहाकनी निंगसिंगली अईगी थामोइना कनबीबा मपु जिसुबु निंगसिंगली अईगी थामोइना कनबीबा मपु जिसुबु निंगसिंगली अईना ततना अईगी निंगथौ अईगी प्रभु पाप चेलवा अईहाकनी पाप की मीनाय ओइदुना सेमबीबा मपु ईश्वरबु काउथोक्लुरे अईहाकना पाप चेलवा अईहाकनी पाप की मीनाय ओइदुना कनबीबा मपु जिसुबु काउथोक्लुरे अईहाकना आमेन हालेलुया स्वर्गदा लेरिबा स्वर्गदूतसिंगना हराउना जगोय सारमगनिको इचिल नाउसिंग यीशु ख्रिस्टना यामना हराउजरमगनी अदोमबु येंगदुना अईबु येंगदुना थाजरबा अखोय पुनमकबु येंगदुना यीशु ख्रिस्ट लाकपगी मतम नकले स्वर्गदूतसिंग लाकपगी मतम नकले अखोय ईश्वरगी नुंगसिबा चुंबा हेने हेना फोंदोकमिनसी थाजद्रिबसिंग थाजबिउ अदोम कनबा फंगनी अदोमना थाजबा मतमदा अदोमबु सर्गदा लोंबा नायदना अमुक पुदुना चटकनी मसे होली बाइबल मपुगी असेंबा पृथ्वीदा लेरिबा जात पुनमकी खुत्ता लेरबा ऐतिहासिक ओइरबा यानरबा अदुगुमलबा लाइरिकना इरी फोंदोई ताकथोई अदोम पुकनिंग होंबिउ थाजरबा पुनमक ईश्वरना हेना हेना लोइनबिबो ओरसनु हालेलुया प्रेज द लॉर्ड आमेन थाजरबा सिंगना शेयर तोबियो